Ujara mathaba matamda imagi ming hablabadi imagi saktam uningbagi ujara adu numit khudingi yengsinduna ujara adu hingnaba khonabada achoba thongtang logani haina Chief Minister Nongthongbam Biren na phongdokre. Wafamasi ngasi Forest Department na sinduna lamlai chingpo sabi lairembi chingda imagi mingda upambi amamam thasi haiba hiramda humpudara manga suba Van Mahousagi 2024 ki tharomga mani lenana phongdokhebane. Tharamadуда Manipur ki Chief Minister Nongthongbam Biren Environment, Forest and Climate Change ki Minister Thongam Biswajit, Social Welfare Minister Haikam Dingo, Andro SC MLA Thanauzam Shyam Kumar, Langthabal SC MLA Karam Shyam, Kumbi SC MLA Sanasam Premchandra, Mayang Imphal SC MLA Kongkham Robindro, Moirang SC MLA Thongam Santi, Lamlai SC MLA Khongmantabam Ibomcha Amade, Wangkai SC MLA Thangjam Arun Kumar Yauna, Forest Department ki maru oiba thomi singsu saruk yakhe. Chief Minister Nongthongbam Biren na makataraduna ima leibak-tagi hena nungsiba leite ima asina punamakne ima na pokpibane maram asina u thaba matamda imagi mingda thabiyu u hingandrabade thabagi kanaba leite. Manipur dasu hailstorm flood toina tholakpa loinana global climate change lakpa asi ekoi punna thengbada tangai fade. Lengagasina Suhanadagi April Thadagi Forest Department ki Maikaidagi Pak Sanna U Thabagi Thabak Manipur gi Tongan Tongan Ba Mafam Kayada U Char Kaya Thakre Loinana Ngasidagi Imagini Haina U Thaduna Hingalase Laibak Thiba Thogdoktagi Chahi Amamok Development Khara Taptharuraba Ase Phukatnana Ba Khodagani Haina So Phongdokhe. Di loina assembly tawgana national anthem sakana state ki song sakana loina moida discipline aduga khoi unity aduga nationalism simasi create tawno baina koi khona bodu school bau ki mai pa amani do garang na handu principal mayam kauro ga tawbodu kya nuai de hoje loina is and every college including hills Petrigu College Maugi Mount Everest College even jaga puna makna hujik si sacha mayam se loina assemble tawgana ayuki assembly thamne ar moigi thought of the day hujik Petrigu College ge mathakal thought of the day na torkanda principal sina sangam daida satra singgu tawja singgu pirga sumai tawgana ikoi gi marks the unity the strength aduna madu sagalak pada yam sauna mating pangada bo mali ai college ki principal punamak aduga college ki staff punamak aduga satra sing involved to be satra sing puno ko appreciate of jari si long term sang sathar ka ko society si da mangraba ko gi discipline taksi kasi satna launchet oja da kari haigani satra da kari haigani ima da kari ngangani ipa da kari ngangani ibung da kari ngangani haibugi manguraba almost madugi culture madugi discipline do tong halappa ngamri yang si ko mam sang na hona minasi